Yo tu lay đi ba security mày mà lay na si moi lay na si nong mai kapai je tu hầu như moi lay na mày am je lan da dai je mà ha regiment ai khoi nak tari kha mi je lan da rak ba hau reu ji matam khara tumin na potana roba matung laira balomi singa sina chahi ama yamna wana hona jatuna urakliwa fausing asil lokgi matam yausilaklabanina ikang kangaudana lana sisu amu haujilakre kadi su kangjadraba sinmi kaya ama chahi asiki wana uzarakliwa fau adu loknabagi damakta hawai paiduna leiringagi tanza atuda afaba khulai paiba narco terroristing asina attack chattaduna irang asi haurakibani masida aikoina mu yamna ngakliba sina lauriba laumi sinmising asibu ngak senabagi damakta makoigi lau ubagi agriculture gi oiba lambi asida ayat akai piraktanabagi damakta tharakliba central forcing asina makoibu ngak senbagi mahutta attack chatharikliba mafam aduda changsinduna taktukpagi mahutta laumi singda oina pung aduktagi aduk paubagi manungda chatkadabani chatpa yani gi yaroi ga haina onsilakpa sini Housing Manipur da thokliba irang asi laksin nabagini lamna masida leiriba miyoi sing asigi lantum amasung thawai sing ngak senabagi damaktani haiduna thajillakliba aduki matik yamlaba central forcing amasung lamnam asigi leiriba state ki oiva forcing asi makoi gi mathau asi karino kablaklaba thawai manglaba matamda kaktamak changsinduna ngahaktangi kapnaduna kumai sanaba asira chanaba yauduna aikoi miyoi besi hingma ngambra chadana lan thingnaba yagadawribra chahi amagi lau singugi faulokbagi matam yoksilakle haiba taragadi leiriba state ki oiba agency sing leiriba forcing asi karigi damakta mangjaunana matik chaba thorang sing laukhatuna masigumlaba irang asi control taunabagi damakta honadribano thaudok thoklaba matung misam praja siraba matung miyamgi lantum manglaba matung da khaktamak laktuna ngayak kapnaba asira aikoina leibak praja miyamgi damakta thabak tauba haibasi matam khara sana laiba asigi nungaibada luptuna tawroba miyoi kaya amasu haujikti lamdam asigi laumi sinmising hatkana irang asi nauna amuk hauraklabanina ningsingnaduna Facebook ta amuk mai kan nosinnarakli nakalama romdana lan asi hek haurakpadagi tumba machet chaba machet thabak supam nongphang khangdana tumpham chafam khangdana yamna wana hotnajaduna lau uduna lakchariba jingkhong singya da leiriba laumi sing asina aduki matik wana honajaduna makoyi amatta ngairaba lan makoyi amatta ngairaba hingnabagi lambi oiriba fau asi loknabagi damakta honarakba matam masidana ngakpi senbinaba kana amata leitraba laingak leitaba lamdam amada leirubanina pamdi pamja adubu lokpadi ngamjada mapi ira chenduna thamoida kudum suduna mayum maikai tana amuk hanna jankhatnarakli ngasi lamdam asida thokliba landform masida miyoi kaya ama tawai thakre makoi sing adugi manungda ayambadi singkhong singyada leijaba laumi sinmi sing hingnabagi damakta nongmagi suduna taliba kangbu sing asina ayambani tamchiraba thodok kaya amada hanjin lamdam asigi singkhong singyada leiba lairaba laumi sinmi sing asina nongmagi sara tanba chatkibada tamchina hatok phibagi thodok kaya ama thokkiba leikre hongba leite ngasisu ngasi maksu masimangni aikoi mitmangda uriba laibaga siki achauba lanfam amadi thengnari hairi adubu nongmagi sara taliba sinmi sing asidi lepalaitana nongmagi adumak siratli makoi sing asi siraba matungda ngayak changsinduna kapnaruba hek loibaga makoi karisu tawraktre haiduna tumina adumak leinaba siriba miyoi sing aduna lopa lakh khara pisinduna masa masu sing lairik tamhangani yum sagani haiduna asumak themduna leiriba asi kayam kuina adumak chathaduna lakpa yagadawri tasengnamak singkhong singyada leiriba laumi sinmi sing asigi punsigi maman asi lupa lakh khara yum sabiba macha masu lairik tamhanba asina lepa yagadawribra masira lamdam asigi singkhong singyada leiriba laumi singi punsigi mamal asi asuk kuiraba matam asi nongma kangde combing operation chattaduna faraba khulai kaya ama fagali haiduna social media amasung pausti asida ngayak leitana hapkiba aduki matik yamna faraba khulai kaya ama phagat praba matungda haujik misam praja singda onsinduna kablak liba khulai sing asina kadai digi muk lakba khulai oibajano India hairiba country asigi oinadi haina badai
Jai Jawan Jai Kisan adubu Manipur hairiba lamdam asidadi laumi kaya ama sihiba leptri karisu khangzadaba khulai su paijadaba laumi sing asida attack tawduna thawai lawrklaba fawbada makoibu ngak senabagi damaktane haiduna tharakliba lanmi sing asina attack chatarakliba mafam aduda changsinduna takhaiduna general sing adubu loishinbagi mahutta yengduna leiduna aikoidi order yaude haidiba wafam asidi aikogi lamdam asigi khwaidagi ngakpa kumai laumi sing asigi leiriba law lokpagi thauram asibu kaidanabagi damakta tharakliba force sing asina makoibu ngak senba amasuk makoigi mathakta attack chatharakliba yeknaba sing asin neutralize tawbagi mahutta khudong chiningai oire haiduna nakoina lokadiriba law adu lokpa yaroi kakhalaklu haiduna kawkhalliba sini tasengna lamdam asigi leiriba miyoi sing asibu ngak senabagi damaktani irang asin loishinnabagi damaktani haiduna tharakliba asuki matik yamlaba lanmi sing asi hoisaunaraba penaraba miyoi kaya aman laukiba lakliba aduki matik yamlaba lanmi sing asi chaba tingnaba amangsang thannabagi damakta lakpani haibasi tumlakkadawribara lan asi hek hawrukpadagina ngasi fawbada narco terrorist sing asina ekoide attack chatarakpa matamda makoibu khud hannabagi damakta makoigi mathakta chap chaba pakum pinabagi damakta ekoina leiriba forcing asida haijaba matamda khwaidagi yamna taba fangkiba si aikoi order leite aikoi order yaudubani khut pusinba gummani maduna karisu tauba ngamloi haiba wafam asini makoigi order hairiba sina kadaidagi amuk lakpa jano kamdauba oiba jano lamdam asida leiriba aikoina khannuna thagatkiba luchingba sing asidi order piba ngamdaba jala chahi lising kayagi puwari leiraba thawna faraba thangal general Pauna Brajabasi amasung Tikendra jitki macha amasu singni haidunadi makau pongna loinamak laungnei nungsagi machani ri hairaga nongsa manba tokpa loinamak olaba jala makoigi order haibadubu kayam lapna lakpa jano nongthakki lambida lakpa jala laimaigi lambida lakpra natragana telephone gi wire gi oiba signal asida lakpa jala karisu khangjaraba misam praja singgi oinadi order asi ngaibada aduki matik yamna wanare singkong singyada leijariba laumi sinmi singi oinadi order lakpa ngaibada laurok pantra loisin kigadra haiduna pakatnaduna ahing tumba yanadre ayhaki oinadi order hainariba si kadaidagi lakpano kayam lapna lakpano karamba lambina lakpano haibadu chapchana khangba ngamjade maramaduna video yengbiriba adom singdi khangbibra khangba taragadi comment section da suksoi soidana pongdok piramu khangdaba taragana khangnabagi damakta atoppa miyoi singsu yaukinabagi damakta order yaunabagi damakta share tawbasu kauna roisi nungsana popnidi hairaga